ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯩꯅꯥꯂꯤꯀꯥꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯡꯖꯦꯜ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯤꯔꯣꯠꯄ ꯔꯥꯖꯀꯨꯃꯥꯔ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧ ꯑꯃꯈꯛ ꯄꯥꯜꯂꯝꯃꯤ꯫ ꯃꯃꯤꯡꯅ ꯂꯝꯖꯤꯡꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯣꯏꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯔꯥꯅꯤ ꯊꯣꯏꯕꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯤꯊꯣꯛꯂꯝꯂꯒ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧ ꯂꯝꯖꯤꯡꯕ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯅꯤꯁꯨꯕ ꯃꯍꯥꯔꯥꯅꯤ ꯑꯃ ꯑꯃꯨꯛ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯅꯤꯁꯨꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯦꯃꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯦꯃꯤ ꯂꯥꯏꯔꯕ ꯂꯧꯃꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯂꯥꯛꯄꯅ ꯃꯍꯥꯛ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗ ꯃꯁꯥꯗꯨ ꯍꯔꯥꯎꯃꯟꯈꯤꯕꯅ ꯑꯃꯗꯤ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡ, ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯎꯕꯗ ꯂꯩꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯃꯍꯥꯛ ꯈꯛꯇꯒꯤ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯔꯥꯅꯤ ꯊꯣꯏꯕꯤꯅ ꯄꯤꯛꯂꯤꯕ ꯅꯧꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯥꯡꯍꯟꯅꯕꯒꯤ ꯋꯥꯈꯜ ꯈꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯤꯡꯊꯧ ꯂꯝꯖꯤꯡꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯦꯃꯤꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ, "ꯊꯥꯔꯤꯕ꯭ꯔꯥ?" ꯃꯦꯃꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ, "ꯏꯅꯤꯡꯊꯧ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ?" ꯂꯝꯖꯤꯡꯕꯅ, "ꯑꯩ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯦ." ꯃꯦꯃꯤꯅ, "ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯑꯁꯨꯛ ꯁꯥꯡꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯣꯔꯤꯕꯗꯤ? ꯅꯨꯃꯤꯠ 5ꯅꯤ ꯈꯛꯀꯤ ꯋꯥꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯍꯥꯛꯄꯨ ꯊꯦꯡꯅꯕ ꯆꯠꯀꯗꯣꯔꯤꯕꯅꯤ꯫ ꯂꯥꯟꯃꯤꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯍꯌꯦꯡꯃꯛ ꯆꯠꯅꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯟꯅꯔꯦ." ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅꯗꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥꯁꯤꯒ ꯏꯗꯣꯝ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯍꯧꯕꯗꯣ ꯏꯍꯥꯡ ꯍꯥꯡꯍꯧꯔꯅꯤ꯫ ꯏꯇꯥꯔꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ ꯏꯅꯤꯡꯊꯧ ꯂꯩꯇ꯭ꯔꯕ ꯀꯣꯅꯨꯡ ꯑꯁꯦ ꯏꯍꯥꯡ ꯍꯥꯡꯕꯒꯨꯝ ꯇꯧꯏ꯫ ꯑꯩꯁꯨ ꯈꯪꯏꯗ, ꯑꯩꯅ ꯍꯦꯟꯅ ꯆꯠꯅꯤꯡꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯆꯠꯇꯕ ꯌꯥꯗꯕꯅꯤ꯫ ꯃꯁꯤ ꯍꯦꯛ ꯃꯥꯏ ꯄꯥꯛꯍꯧꯗ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯄꯨꯝꯕ ꯃꯥꯡ ꯇꯥꯛꯀꯗꯣꯔꯤꯕꯅꯤ꯫ ꯌꯦꯛꯅꯕ ꯃꯈꯣꯏꯅ ꯄꯥꯟꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯍꯤꯡꯐꯝ ꯂꯩꯔꯔꯣꯏ꯫ ꯍꯣꯏ, ꯏꯅꯤꯡꯊꯧꯒꯤ ꯋꯥ ꯄꯨꯝꯕ ꯑꯩꯅ ꯊꯥꯖꯩ, ꯑꯃꯗꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯥꯡꯉꯝ ꯐꯤꯔꯥꯜ ꯄꯥꯏꯗꯨꯅ ꯍꯟꯕꯤꯔꯛꯎ꯫ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯑꯩꯒꯤ ꯏꯐꯝꯗ ꯂꯩ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯂꯨꯈꯤꯒꯦ꯫ ꯍꯌꯦꯡ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧ ꯂꯝꯖꯤꯡꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯦꯃꯤ ꯐꯃꯨꯡꯗ ꯐꯝꯊꯔꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯊꯟꯇ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ, "ꯑꯩꯕꯨ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯥꯡꯍꯟꯈꯤꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯑꯩꯒꯤ ꯏ ꯃꯔꯤꯃꯛꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒ ꯍꯌꯦꯡ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯃꯨꯛ ꯌꯥꯎꯔꯛꯂꯕ ꯃꯇꯝꯗ ꯂꯟ ꯊꯨꯝ ꯑꯃꯗꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯦ ꯌꯦꯟꯅꯕ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯕ ꯃꯇꯝꯗ ꯑꯃꯨꯛ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯀꯗ꯭ꯔꯥ? ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯀꯣꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯉꯥꯡ ꯑꯁꯦ ꯃꯥꯡꯍꯟꯈꯤꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯉꯩ ꯑꯩ ꯑꯉꯥꯡ ꯑꯁꯦ ꯄꯥꯝꯕꯩ ꯑꯃꯗꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯡꯍꯟꯈꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯍꯌꯦꯡ ꯇꯨꯡꯗ ꯑꯉꯥꯡ ꯑꯁꯤꯅ ꯌꯦꯜꯂꯛꯀꯗꯕ ꯂꯩꯔꯕꯗꯤ ꯃꯥꯡꯍꯟꯈꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯦꯃꯤ ꯑꯉꯥꯡ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯉꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯅꯥꯏ ꯅꯨꯄꯤ ꯂꯂꯤꯇꯥꯕꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯌꯦꯡꯂꯝꯂꯤꯕ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯀꯔꯤꯕꯨ ꯈꯜꯂꯤꯕꯅꯣ ꯍꯥꯏꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯇꯞꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯧꯔꯛꯂꯝꯃꯤ, "ꯃꯍꯥꯔꯥꯅꯤ, ꯃꯍꯥꯔꯥꯅꯤ, ꯃꯍꯥꯔꯥꯅꯤ ꯃꯦꯃꯤ." ꯃꯍꯥꯔꯥꯅꯤ ꯃꯦꯃꯤ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯔꯨꯕꯗꯨ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯠ ꯑꯣꯟꯊꯣꯔꯛꯇꯨꯅ, "ꯂꯂꯤꯇꯥꯕꯤ, ꯀꯩꯗꯧꯔꯦ?" ꯂꯂꯤꯇꯥꯕꯤꯅ, "ꯃꯍꯥꯔꯥꯅꯤꯕꯨ ꯀꯩꯗꯧꯕꯤꯔꯝꯃꯤꯕꯅꯣ?"
ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯑꯉꯥꯡꯁꯦ ꯉꯥꯏꯍꯥꯛ ꯁꯦꯟꯅꯔꯝꯕꯅꯤ ꯏꯅꯤꯡꯊꯧ ꯂꯝꯖꯤꯡꯕ ꯑꯃꯗꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯍꯌꯦꯡ ꯂꯥꯟ ꯊꯦꯡꯅꯕ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕ꯭ꯔꯥ ꯃꯥꯅꯤ ꯑꯆꯨꯝꯕꯅꯤ ꯃꯈꯣꯏ ꯍꯌꯦꯡꯃꯛ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯂꯂꯤꯇꯥꯕꯤꯅ ꯑꯩꯁꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯧꯅꯤꯖꯒꯦ ꯃꯈꯣꯏꯅ ꯑꯃꯨꯛ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯍꯜꯂꯛꯅꯕ ꯃꯦꯃꯤꯅ ꯃꯗꯨꯃꯛ ꯑꯩꯈꯣꯏ ꯍꯥꯏꯖꯃꯤꯟꯅꯁꯤ ꯑꯇꯩ ꯂꯥꯏꯔꯤ ꯑꯉꯥꯡ ꯑꯁꯦ ꯉꯥꯏꯍꯥꯛꯇ ꯌꯦꯡꯂꯝꯃꯨ ꯑꯩ ꯏꯅꯤꯡꯊꯧꯒꯤ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦ ꯐꯒꯅꯤ ꯃꯍꯥꯔꯥꯅꯤ ꯃꯍꯥꯔꯥꯅꯤ ꯃꯦꯃꯤꯗꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯂꯂꯤꯇꯥꯕꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯂꯛꯂꯒ ꯃꯊꯟꯇ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯈꯜꯂꯛꯂꯝꯃꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯅ ꯀꯔꯤꯕꯨ ꯈꯜꯂꯤꯕ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯌꯦꯡꯊꯤꯕ ꯃꯤꯠꯌꯦꯡ ꯍꯥꯏꯕꯗꯨꯔꯥ ꯄꯤꯛꯂꯤꯕ ꯅꯨꯡꯁꯤꯔꯕ ꯑꯉꯥꯡ ꯑꯁꯤꯗ ꯀꯔꯤꯕꯨ ꯊꯣꯛꯂꯤꯒꯕ ꯍꯦ ꯏꯁꯣꯔ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯍꯟꯕꯤꯒꯅꯨꯀꯣ ꯃꯍꯥꯔꯥꯅꯤ ꯊꯣꯏꯕꯤꯅ ꯀꯔꯤꯒꯨꯝꯕ ꯉꯁꯤꯁꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯂꯩꯖꯔꯝꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯕ ꯈꯜꯂꯤꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯈꯜꯂꯝꯂꯣꯏꯗꯕꯅꯤ ꯃꯤꯄꯥꯏꯕ ꯑꯁꯤꯁꯨ ꯄꯣꯛꯂꯝꯃꯣꯏ ꯑꯁꯨꯛ ꯀꯨꯏꯕ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯅꯣꯡꯃꯇ ꯑꯩꯕꯨ ꯍꯟꯊꯅ ꯈꯟꯈꯤꯕꯁꯨ ꯌꯥꯎꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯃꯦꯃꯤ ꯃꯍꯥꯛꯇꯤ ꯈꯔ ꯇꯣꯉꯥꯜꯂꯤ ꯀꯔꯤꯕꯨ ꯑꯃꯨꯛ ꯊꯣꯛꯂꯒꯗꯕ ꯈꯜꯂꯨꯕꯗ ꯋꯥꯈꯜꯁꯦ ꯋꯥꯗꯕ ꯉꯝꯗꯦ ꯏꯅꯤꯡꯊꯧ ꯃꯍꯥꯛꯅꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯂꯣꯏ ꯃꯍꯥꯔꯥꯅꯤ ꯃꯦꯃꯤꯒꯤ ꯉꯥꯏꯍꯥꯛꯀꯤ ꯇꯧꯁꯤꯟꯅꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯀꯔꯝꯅꯕꯨ ꯊꯥꯖꯒꯅꯤ ꯂꯂꯤꯇꯥꯕꯤ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯂꯝꯖꯤꯡꯕ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯄꯥꯝꯖꯔꯝꯃꯤ ꯃꯍꯥꯛꯀꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯍꯜ ꯊꯣꯏꯕꯤꯕꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯏꯄꯥꯒꯤ ꯅꯣꯡꯗꯝꯕ ꯅꯍꯥꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯃꯨꯀꯣ ꯉꯁꯤ ꯏꯄꯥꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯦ ꯏꯆꯥꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯂꯝꯖꯤꯡꯕ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯃꯄꯤ ꯏꯔꯥ ꯆꯦꯟꯅꯔꯝꯃꯤ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯃꯄꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯨ ꯐꯪꯕ ꯌꯥꯎꯕꯅ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯅꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯍꯥꯔꯥꯅꯤ ꯃꯦꯃꯤ ꯑꯉꯥꯡ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯏꯁꯧ ꯂꯥꯡꯅ ꯑꯉꯥꯡ ꯑꯗꯨ ꯐꯃꯨꯡꯗ ꯊꯝꯃꯤ ꯍꯟꯗꯛꯀꯤ ꯇꯥꯟꯖꯥꯁꯦ ꯃꯥꯡꯍꯜꯂꯔꯣꯏꯒꯦ ꯑꯉꯥꯡ ꯑꯁꯤ ꯃꯄꯥ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯄꯥꯝꯕꯩ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯒꯦ ꯃꯁꯤꯅ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ 6 ꯁꯨꯖꯤꯜꯂꯛꯂꯦ ꯅꯣꯡꯃꯗꯤ ꯃꯍꯥꯔꯥꯅꯤ ꯃꯦꯃꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯗꯨꯅ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯃꯗ ꯑꯉꯥꯡ ꯑꯗꯨ ꯂꯣꯟꯅ ꯄꯨꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯅꯨꯄꯤ ꯂꯂꯤꯇꯥꯕꯤꯁꯨ ꯎꯔꯝꯃꯤ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯏꯟꯅꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯑꯆꯧꯕ ꯂꯣꯛ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯨꯡꯂꯛꯂꯝꯃꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯄꯟꯕ ꯑꯣꯏꯔꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯄꯨ ꯈꯨꯗꯛ ꯑꯁꯤꯗ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯁꯛꯅꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯨ ꯊꯥꯡꯒꯠꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯂꯤꯇꯥꯕꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯃꯍꯥꯔꯥꯅꯤ ꯃꯦꯃꯤꯕꯨ ꯀꯧꯖꯔꯛꯂꯝꯃꯤ ꯑꯗꯨꯒ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯍꯥꯔꯥꯅꯤ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯃꯍꯥꯔꯥꯅꯤ ꯃꯦꯃꯤꯁꯨ ꯉꯛꯅ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯂꯂꯤꯇꯥꯕꯤꯅ ꯆꯦꯜꯂꯛꯄꯗ ꯎꯕꯗ ꯃꯍꯥꯛꯁꯨ ꯉꯛꯏ ꯂꯂꯤꯇꯥꯕꯤ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯂꯤꯇꯥꯕꯤ ꯀꯞꯅ ꯃꯍꯥꯔꯥꯅꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯥꯡꯍꯟꯒꯦ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯔꯥꯜꯕꯨ ꯀꯔꯤꯅꯣ ꯃꯦꯃꯤꯅ ꯃꯍꯥꯛ ꯂꯩꯔꯕꯗꯤ ꯍꯌꯦꯡ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡ ꯌꯥꯝꯅ ꯆꯥꯔꯛꯂꯣꯏ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯥꯡꯍꯟꯕ ꯑꯩ ꯄꯥꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯤꯑꯣꯏ ꯑꯃꯗ ꯍꯥꯏꯗꯣꯛꯄ ꯇꯥꯔꯕꯗꯤ ꯅꯪꯕꯨꯁꯨ ꯂꯣꯏꯁꯤꯟꯒꯅꯤ
ꯃꯁꯤꯃꯗꯤ ꯅꯪ ꯀꯥꯎꯒꯅꯨ ꯃꯍꯥꯔꯥꯅꯤ ꯃꯗꯨ ꯌꯥꯝꯅ ꯂꯥꯟꯕ ꯋꯥꯈꯜ ꯑꯣꯏꯒꯅꯤ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯁꯦ ꯃꯍꯥꯔꯥꯅꯤꯅ ꯃꯥꯡꯍꯟꯒꯦ ꯈꯜꯂꯕꯁꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯑꯩ ꯑꯉꯥꯡ ꯑꯁꯦ ꯄꯨꯗꯨꯅ ꯀꯅꯥꯁꯨ ꯈꯪꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯖꯈꯤꯒꯦ ꯃꯁꯤꯃꯇꯪꯗꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯑꯩꯅ ꯅꯪꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯥꯖꯕ ꯉꯝꯒꯅꯤ ꯂꯂꯤꯇꯥꯕꯤ ꯅꯪꯒꯤ ꯋꯥꯁꯤꯡ ꯑꯗꯨ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ ꯃꯍꯥꯔꯥꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯉꯥꯡ ꯑꯁꯤꯅ ꯆꯥꯎꯔꯛꯂꯕ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯐꯥꯎꯕꯗ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯑꯃꯠꯇ ꯇꯥꯍꯟꯖꯔꯛꯑꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯍꯥꯛꯄꯨ ꯂꯣꯠꯇꯅ ꯊꯝꯖꯈꯤꯒꯦ ꯐꯩ ꯅꯪꯒꯤ ꯋꯥꯁꯤꯡ ꯑꯗꯨꯅ ꯑꯆꯨꯝꯕꯃꯛ ꯑꯣꯏꯔꯕꯗꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯊꯥꯖꯕ ꯑꯁꯦ ꯃꯥꯡꯍꯜꯂꯛꯂꯕꯗꯤ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯑꯣꯏꯊꯣꯛꯂꯣꯏ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯃꯍꯥꯔꯥꯅꯤ ꯑꯩ ꯋꯥꯁꯛ ꯑꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯉꯥꯛꯆꯒꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯂꯂꯤꯇꯥꯕꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯤꯡꯊꯣꯛꯂꯒ ꯑꯉꯥꯡ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯎꯠꯂꯝꯃꯤ ꯃꯍꯥꯔꯥꯅꯤ ꯃꯦꯃꯤ ꯑꯉꯥꯡ ꯑꯗꯨ ꯃꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯑꯗꯨꯃꯛ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯂꯤꯇꯥꯕꯤ ꯑꯉꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯂꯝꯖꯤꯡꯕ ꯂꯥꯡꯉꯝ ꯐꯤꯔꯥꯜ ꯄꯥꯏꯔꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯀꯣꯅꯨꯡ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯅꯣꯡꯗꯝꯕ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯃꯤꯒꯤ ꯀꯥꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯃꯦꯃꯤ ꯀꯞꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯅꯤꯡꯊꯧ ꯆꯪꯂꯛꯄꯗ ꯎꯕꯗ ꯃꯍꯥꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯅꯤꯡꯊꯧ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯅ ꯂꯥꯟꯕꯅꯤ ꯑꯩꯅ ꯂꯂꯤꯇꯥꯕꯤꯕꯨ ꯊꯥꯖꯔꯨꯕꯒꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯉꯛꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯍꯥꯏꯌꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯣ ꯃꯦꯃꯤꯅ ꯑꯩꯅ ꯅꯍꯥꯛꯄꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯧꯅꯤꯖꯕ ꯆꯠꯆꯔꯨꯕꯅꯤ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥ ꯅꯣꯡꯗꯝꯕꯅ ꯂꯂꯤꯇꯥꯕꯤꯗ ꯉꯥꯏꯍꯥꯛꯇꯪ ꯁꯤꯟꯅꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯦ ꯑꯩꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯗꯣ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯂꯦ ꯏꯅꯤꯡꯊꯧ ꯄꯨꯝꯅꯃꯛ ꯑꯩꯅ ꯄꯪꯂꯨꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯕꯨ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯃꯦꯃꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯏꯅꯔꯒ ꯀꯞꯄꯤ ꯅꯤꯡꯊꯧ ꯂꯝꯖꯤꯡꯕ ꯁꯥꯎꯅ ꯀꯔꯤ ꯂꯂꯤꯇꯥꯕꯤ ꯃꯥꯃꯛꯅ ꯑꯩꯕꯨ ꯁꯤꯡꯅꯕ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯥꯕꯨ ꯑꯩꯅ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯝꯕꯅꯤ ꯍꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥꯕꯨ ꯐꯪꯅꯕ ꯊꯤꯒꯅꯤ ꯂꯝꯖꯤꯡꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯧꯒꯠꯄꯤꯔꯝꯃꯤ ꯃꯦꯃꯤ ꯍꯤꯔꯝ ꯑꯁꯤꯗ ꯅꯪꯒꯤ ꯅꯔꯥꯜ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯀꯔꯤꯒꯤ ꯋꯥꯈꯜ ꯁꯣꯟꯊꯔꯤꯕꯅꯣ ꯐꯠꯇꯕ ꯃꯍꯥꯛ ꯈꯛꯇꯅꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯁꯦ ꯏꯆꯥꯗꯣ ꯀꯝꯗꯧꯅ ꯂꯩꯔꯝꯒꯅꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯩ ꯅꯥꯀꯣꯡ ꯑꯁꯤꯗ ꯊꯥꯗꯨꯅꯇ ꯂꯩꯔꯦ ꯅꯤꯡꯊꯧ ꯂꯝꯖꯤꯡꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯨꯅꯃꯛ ꯊꯣꯛꯈꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯃ ꯀꯧꯔꯛꯂꯝꯃꯤ ꯇꯥꯔꯤꯕ꯭ꯔꯥ ꯇꯣꯝꯕ ꯇꯣꯝꯕ ꯊꯨꯅ ꯆꯪꯂꯛꯇꯨꯅ ꯇꯥꯛꯄꯤꯌꯨ ꯅꯤꯡꯊꯧ ꯍꯧꯖꯤꯛꯃꯛ ꯅꯈꯣꯏ ꯈꯔ ꯂꯂꯤꯇꯥꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯒꯗꯕꯅꯤ ꯑꯗꯨꯒ ꯃꯥꯕꯨ ꯈꯨꯗꯛ ꯑꯁꯤꯗ ꯄꯨꯔꯛꯀꯗꯕꯅꯤ ꯃꯥꯃꯛꯅ ꯑꯩꯕꯨ ꯁꯤꯡꯅꯔꯝꯕ ꯂꯥꯛꯆꯩꯗ ꯇꯣꯝꯕꯅ ꯏꯅꯤꯡꯊꯧꯅ ꯁꯥꯎꯔꯤꯕ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯃꯔꯝ ꯆꯥꯏ ꯑꯗꯨꯕꯨ ꯑꯩꯍꯥꯛꯇꯤ ꯏꯃꯥ ꯁꯛꯂꯕꯤ ꯂꯂꯤꯇꯥꯕꯤ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯀꯌꯥ ꯊꯥꯖꯗꯦ ꯏꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯑꯩꯅ ꯂꯩꯖꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯛꯄꯁꯦ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯃꯗꯤ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛ ꯅꯠꯇꯅ ꯀꯅꯥꯁꯨ ꯆꯣꯡꯊꯣꯔꯛꯇꯕꯅꯤ ꯂꯝꯖꯤꯡꯕ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯄꯨꯝꯅꯃꯛ ꯃꯥꯕꯨ ꯐꯪꯂꯕ ꯃꯇꯝꯗꯨꯗ ꯋꯥꯈꯜ ꯇꯥꯒꯅꯤ ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ ꯃꯥꯕꯨ ꯄꯣꯔꯛꯎ ꯐꯒꯅꯤ ꯅꯤꯡꯊꯧ ꯇꯣꯝꯕ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯊꯨꯅꯃꯛ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯏꯅꯅ ꯂꯂꯤꯇꯥꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯍꯜꯂꯛꯂꯝꯃꯤ
ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯌꯥ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯂꯥꯛꯅꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯂꯝꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯅꯥꯏ ꯇꯣꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯧꯒꯜꯂꯣꯟ ꯎꯠꯂꯒ, "ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯕꯤꯅꯨ, ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯔ ꯊꯦꯡꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯏꯃꯥ ꯂꯂꯤꯇꯥꯕꯤ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯄꯥꯎ ꯇꯝꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯆꯞ ꯆꯥꯕ ꯃꯤꯑꯣꯏ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯝꯗꯦ, ꯀꯅꯥꯁꯨ ꯈꯪꯗꯦ ꯍꯥꯏ"꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯂꯝꯖꯤꯡꯕ ꯃꯍꯥꯛꯀꯤ ꯆꯤꯡꯅꯔꯝꯕ ꯄꯨꯝꯕ ꯑꯆꯨꯝꯕ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ "ꯇꯣꯝꯕ, ꯑꯩꯅ ꯈꯜꯂꯝꯕ ꯃꯪꯂꯥꯟ ꯄꯨꯝꯕ ꯑꯆꯨꯝꯕ ꯑꯣꯏꯅ ꯊꯣꯛꯂꯔꯦ꯫ ꯃꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯂꯩꯕ ꯉꯝꯒꯅꯤ? ꯃꯥꯕꯨ ꯍꯦꯛ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯒꯗꯕꯅꯤ"꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯂꯝꯖꯤꯡꯕ ꯃꯆꯥꯅꯨꯄꯥꯕꯨ ꯅꯤꯡꯁꯤꯡꯅ ꯇꯧꯐꯝ ꯈꯪꯗ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯆꯠꯇꯨꯅ ꯍꯪꯕ ꯌꯥꯕꯁꯨ ꯍꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯈꯤꯔꯝꯗꯦ꯫ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕ ꯃꯄꯥꯕꯨꯡ ꯅꯨꯃꯤꯠ ꯆꯨꯞꯄ ꯎꯪꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯈꯪꯍꯧꯗꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯃꯦꯃꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯃꯃꯨꯛ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯑꯗꯨ ꯈꯖꯤꯛꯇꯪ ꯐꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯍꯟꯗꯛꯇꯤ ꯃꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯃꯆꯥ ꯐꯪꯖꯒꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯩꯕꯥꯛ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯎꯖꯦꯜꯂꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯍꯧꯈꯤꯕꯅ ꯃꯍꯥꯔꯥꯅꯤ ꯃꯦꯃꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯥ ꯑꯣꯏꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯥꯡꯈ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯅꯣꯡꯗꯝꯕ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯃꯦꯃꯤꯗꯤ ꯀꯌꯥ ꯌꯥꯅꯤꯡꯂꯝꯗꯦ, ꯑꯗꯨꯕꯨ ꯑꯃꯨꯛ ꯆꯤꯡꯅꯈꯤꯗ꯭ꯔꯥ ꯈꯟꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯃꯈꯥ ꯇꯥꯔꯨꯕ ꯇꯧꯗ꯭ꯔꯦ꯫ ꯆꯍꯤ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯗꯝꯕ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ, "ꯄꯥꯕꯨꯡ, ꯉꯁꯤꯗꯤ ꯑꯩ ꯈꯨꯜ ꯈꯔꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯀꯔꯤ ꯀꯔꯤꯅꯣ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯑꯋꯥꯠ ꯑꯄꯥ ꯈꯔꯁꯨ ꯃꯇꯦꯡ ꯇꯧꯅꯤꯡꯉꯤ"꯫ ꯂꯝꯖꯤꯡꯕꯅ, "ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ"꯫ ꯅꯣꯡꯗꯝꯕꯅ, "ꯄꯥꯕꯨꯡ, ꯄꯥꯕꯨꯡꯒꯤ ꯀꯔꯤ ꯀꯔꯤ ꯂꯩꯔꯛꯎꯒꯦ? ꯄꯥꯕꯨꯡꯅ ꯆꯥꯅꯤꯡꯕ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ"꯫ "ꯏꯄꯥꯒꯤꯗꯤ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦꯗ꯫ ꯏꯆꯥꯅ ꯄꯤꯖꯅꯤꯡꯕꯗꯣ ꯏꯄꯥꯅ ꯍꯔꯥꯎꯅ ꯂꯧꯁꯤꯟꯒꯅꯤ"꯫ "ꯑꯗꯨꯗꯤ ꯄꯥꯕꯨꯡ, ꯑꯩ ꯑꯃꯨꯛ ꯊꯣꯛꯂꯨꯈꯤꯒꯦ꯫ ꯏꯃꯥ ꯊꯣꯛꯂꯛꯄꯅ ꯍꯥꯟꯈ꯭ꯔꯅꯤ꯫ ꯏꯃꯥ ꯊꯣꯛꯂꯛꯂꯗꯤ ꯑꯃꯨꯛ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯈꯥꯝꯅꯔꯅꯤ"꯫ ꯋꯥꯁꯦ ꯍꯥꯏꯔꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯗꯝꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯃꯦꯃꯤ ꯊꯨꯅ ꯊꯣꯛꯂꯛꯂꯒ ꯍꯥꯏꯐꯦꯠ ꯃꯆꯥꯅꯨꯄꯥꯅ ꯆꯠꯈꯤꯕꯗꯨ ꯎꯍꯧꯏ꯫ "ꯏꯅꯤꯡꯊꯧ, ꯏꯆꯥ ꯅꯣꯡꯗꯝꯕꯕꯨ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯕꯒꯦ"꯫ ꯂꯝꯖꯤꯡꯕꯅ, "ꯈꯨꯜꯁꯤꯡꯗ ꯈꯔ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯕꯅꯤ"꯫ "ꯑꯩꯗꯤ ꯀꯌꯥ ꯆꯠꯍꯟꯅꯤꯡꯗꯕꯅꯤ, ꯃꯇꯝꯁꯤꯅꯒ ꯐꯠꯇꯕꯒ, ꯌꯦꯛꯅꯕꯅ ꯊꯜꯂꯕ ꯃꯇꯝ ꯑꯁꯤꯗ"꯫ "ꯀꯔꯤꯁꯨ ꯇꯧꯔꯣꯏꯅꯦ, ꯏꯆꯥꯅꯨꯄꯥ ꯑꯁꯨꯛ ꯃꯊꯧꯅꯥ ꯐꯕ ꯑꯃ ꯂꯩꯔꯤꯁꯤꯕꯣ"꯫ ꯃꯍꯥꯔꯥꯅꯤ ꯃꯦꯃꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯝꯖꯤꯡꯕ ꯉꯥꯏꯍꯥꯛ ꯃꯊꯟꯇ ꯐꯝꯐꯝꯂꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ "ꯃꯥꯡꯈ꯭ꯔꯕ ꯑꯩꯒꯤ ꯏꯆꯥ ꯑꯍꯜ ꯅꯣꯡꯗꯝꯕ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ? ꯊꯣꯏꯕꯤ, ꯏꯆꯥ ꯅꯣꯡꯗꯝꯕꯕꯨ ꯑꯩꯅ ꯆꯦꯛꯁꯤꯟꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯏꯆꯥꯕꯨ ꯊꯤꯖꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ"꯫ ꯁꯣꯝꯗꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯌꯥꯝꯅ ꯄꯤꯛꯄ ꯆꯤꯡꯒꯤ ꯂꯝ ꯑꯃꯗ ꯆꯤꯡꯃꯤ ꯈꯔ ꯇꯥꯔꯝꯃꯤ꯫ ꯂꯂꯤꯇꯥꯕꯤ ꯃꯁꯥꯗꯨ ꯁꯣꯟꯅ ꯆꯩꯁꯨ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯅꯣꯡꯗꯝꯕ, ꯅꯣꯡꯗꯝꯕ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ"꯫ ꯅꯣꯡꯗꯝꯕ ꯃꯀꯣꯛꯇ ꯁꯤꯡ ꯃꯄꯨꯜ ꯑꯃ ꯄꯨꯔꯛꯇꯨꯅ ꯀꯥꯈꯠꯂꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ, "ꯏꯃꯥ, ꯑꯩ ꯂꯥꯛꯑꯦ, ꯁꯤꯡꯁꯤꯃꯇꯪ ꯂꯧꯔꯨꯕꯅꯦ"꯫ ꯁꯤꯡ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯁꯥꯔꯤꯕ ꯁꯪ ꯃꯆꯥ ꯑꯗꯨꯗ ꯄꯩꯁꯤꯜꯂꯝꯃꯤ꯫ "ꯏꯃꯥ, ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ? ꯏꯃꯨꯡꯗ ꯑꯗꯨꯝ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ"꯫ ꯂꯂꯤꯇꯥꯕꯤꯅ, "ꯏꯆꯥꯅ ꯋꯥꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯒ ꯏꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯉꯝꯒꯗꯣꯔꯤꯕꯅꯣ"꯫ "ꯐꯔꯦ ꯁꯤꯃꯥ, ꯂꯥꯎ ꯏꯃꯨꯡꯗ ꯑꯣꯏꯅ ꯄꯣꯊꯥꯎꯔꯁꯦ꯫ ꯑꯩ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯈꯤꯒꯦ꯫
ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯏꯃꯥ꯫ ꯋꯥꯁꯦ ꯍꯥꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛꯂꯦꯟ ꯑꯗꯨ ꯍꯦꯛ ꯆꯥꯕ ꯂꯣꯏꯕꯒ ꯅꯣꯡꯗꯝꯕꯒꯤ ꯃꯔꯨꯞ ꯃꯥꯏꯆꯧ ꯂꯥꯛꯑꯝꯃꯤ꯫ ꯏꯇꯥꯎ, ꯏꯇꯥꯎ꯫ ꯅꯣꯡꯗꯝꯕ ꯊꯣꯔꯛꯇꯨꯅ, ꯏꯇꯥꯎ ꯂꯥꯛꯑꯣ ꯆꯪꯉꯣ, ꯑꯩꯁꯨ ꯅꯈꯣꯏꯗ ꯂꯥꯛꯀꯦ ꯍꯥꯏꯅ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯀꯥꯏꯅꯈꯤꯔꯝꯃꯤ꯫ ꯃꯥꯏꯆꯧ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯂꯤꯇꯥꯕꯤ ꯊꯣꯔꯛꯇꯨꯅ, ꯃꯥꯏꯆꯧ ꯂꯥꯛꯂꯝꯃꯤꯕꯁꯤꯕꯨ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯝꯂꯤꯕꯅꯣꯅꯦ? ꯅꯣꯡꯗꯝꯕꯅ, ꯏꯃꯥ, ꯏꯇꯥꯎ ꯃꯥꯏꯆꯧꯒ ꯑꯩꯈꯣꯏ ꯑꯅꯤ ꯃꯇꯝ ꯈꯔ ꯇꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯁꯦ ꯍꯥꯏꯅ ꯍꯥꯏꯅꯩ, ꯋꯥꯐꯝ ꯑꯗꯨꯒꯤ ꯂꯥꯛꯂꯤꯕꯅꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯂꯤꯇꯥꯕꯤ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯅꯠꯇꯦ ꯅꯠꯇꯦ, ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯇꯝꯗ ꯆꯠꯄ ꯌꯥꯗꯦ꯫ ꯏꯃꯥ, ꯑꯩ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯐꯥꯔꯕꯅꯤ, ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ, ꯑꯩꯁꯨ ꯑꯩꯅ ꯇꯧꯕ ꯉꯝꯕ ꯈꯔꯗꯤ ꯇꯧꯅꯤꯡꯉꯤ, ꯅꯆꯥ ꯆꯠꯆꯔꯨꯒꯦ꯫ ꯅꯣꯡꯗꯝꯕꯅ ꯃꯃꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯀꯥꯏꯅꯊꯪꯗꯗꯤ ꯂꯂꯤꯇꯥꯕꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯔꯦ, ꯆꯠꯂꯨꯔꯣ, ꯑꯗꯨꯕꯨ ꯅꯪ ꯏꯃꯥꯒꯤ ꯃꯐꯝꯗ ꯋꯥꯁꯛ ꯑꯃꯇꯪꯗꯤ ꯁꯛꯂꯝꯃꯨ, ꯅꯍꯥꯛ ꯀꯣꯅꯨꯡ ꯑꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯡꯗꯨꯅ ꯆꯪꯂꯣꯏ ꯍꯥꯏꯅ꯫ ꯅꯣꯡꯗꯝꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯥꯏꯗꯨꯅꯇ ꯂꯩ, ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯥꯏꯔꯔꯦ꯫ ꯃꯍꯥꯛ ꯇꯁꯦꯡꯅꯗꯤ ꯃꯔꯝ ꯑꯗꯨ ꯌꯥꯝꯅ ꯈꯪꯖꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯏꯃꯥꯅ ꯍꯥꯏꯕ ꯄꯨꯝꯕ ꯂꯣꯏꯅ ꯋꯥꯈꯜ ꯇꯥꯖꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯏꯆꯧ ꯑꯃꯗꯤ ꯅꯣꯡꯗꯝꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯤꯡꯒꯤ ꯂꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯇꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯃꯤꯌꯥꯝ ꯈꯔ ꯄꯨꯟꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯂꯕ ꯃꯤꯁꯛ ꯑꯗꯨꯅ ꯂꯤꯟ ꯑꯃꯅ ꯆꯤꯛꯂꯝꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯣꯡꯗꯝꯕꯅ ꯆꯪꯁꯤꯟꯗꯨꯅ ꯑꯁꯣꯛꯄ ꯑꯗꯨ ꯁꯦꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯇꯞꯅ ꯌꯦꯡꯈꯠꯂꯛꯂꯒ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ, ꯌꯥꯔꯒꯗꯤ ꯀꯣꯅꯨꯡ ꯐꯥꯎꯕꯇꯪ ꯆꯠꯂꯨꯁꯤ, ꯅꯈꯣꯏ ꯑꯅꯤꯒꯤ ꯇꯧꯕꯤꯃꯜ ꯑꯣꯏꯅ ꯈꯨꯗꯣꯜ ꯑꯃꯃꯝꯇꯪ ꯑꯣꯏꯔꯕꯁꯨ ꯄꯤꯖꯅꯤꯡꯉꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯏꯆꯧꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯗꯤ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯋꯥꯁꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯕ ꯉꯝꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯏꯆꯧ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯄꯥꯟꯗ ꯂꯦꯞꯍꯜꯂꯝꯂꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯍꯥꯟꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯦꯡꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃꯗ ꯇꯝꯂꯔꯦ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯂꯝꯖꯤꯡꯕ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯤꯁꯛ ꯑꯗꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯃꯥꯏꯆꯧ ꯑꯃꯗꯤ ꯅꯣꯡꯗꯝꯕ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯝꯖꯤꯡꯕ ꯈꯪꯍꯧꯗꯅ ꯅꯣꯡꯗꯝꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯑꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯔꯦ, ꯑꯗꯨꯒ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯦ, ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥ ꯑꯩꯅ ꯌꯥꯝꯅ ꯆꯥꯎꯅ ꯄꯤꯒꯅꯤ꯫ ꯅꯣꯡꯗꯝꯕꯅ, ꯏꯅꯤꯡꯊꯧ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯑꯃꯠꯇ ꯄꯥꯝꯖꯗꯦ, ꯁꯨꯞꯅꯇꯒꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗ ꯃꯇꯦꯡ ꯇꯧꯖꯈꯤꯕꯅꯤ꯫ ꯂꯝꯖꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯆꯝꯂꯕ ꯋꯥꯍꯩ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯔꯛꯂꯝꯃꯤ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯝꯂꯤꯕꯅꯣ? ꯅꯣꯡꯗꯝꯕꯅ, ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯁꯨꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤ ꯑꯃꯠꯇ ꯋꯥꯔꯨꯒꯅꯨ, ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯉꯁꯤꯗꯒꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯁꯔꯨꯛ ꯌꯥꯍꯟꯒꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯔꯤ ꯀꯧꯕꯒꯦ? ꯅꯣꯡꯗꯝꯕꯅ, ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯤꯡꯅ ꯅꯣꯡꯗꯝꯕ ꯀꯧꯖꯩ, ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯃꯥꯏꯆꯧ ꯀꯧꯏ꯫ ꯃꯤꯡꯊꯣꯜ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯁꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯍꯦꯛꯇ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ ꯈꯟꯗꯨꯅ ꯃꯇꯝ ꯈꯔ ꯌꯦꯡꯊꯣꯛꯀꯦ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯍꯤꯛꯇꯣꯛꯄ ꯉꯝꯗ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯝꯖꯤꯡꯕꯟ
ꯅꯣꯡꯗꯝꯕꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯀꯧꯁꯤꯟꯗꯨꯅ "ꯂꯥꯎ, ꯁꯤꯗ ꯐꯝꯃꯨ, ꯑꯩ ꯅꯪꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯅꯤꯡꯗꯨꯅ ꯀꯧꯕꯅꯤ"꯫ ꯅꯣꯡꯗꯝꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯐꯃꯨꯡꯗ ꯐꯝꯂꯨꯕꯗꯤ ꯐꯖꯗ꯭ꯔꯦ ꯈꯟꯗꯨꯅ ꯃꯈꯥꯗ ꯑꯣꯏꯅ ꯐꯝꯊꯩ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯃꯥꯕꯨ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯐꯃꯨꯡꯗꯨꯗ ꯐꯝꯃꯤꯟꯅꯩ꯫ "ꯏꯆꯥꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯀꯔꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ"? ꯅꯣꯡꯗꯝꯕꯅ "ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯄꯣꯛꯄ ꯄꯥꯕꯨꯡꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ꯫ ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯃꯥꯗꯤ ꯉꯁꯤꯁꯨ ꯍꯤꯡꯂꯤ, ꯃꯃꯤꯡꯅ ꯂꯂꯤꯇꯥꯕꯤ ꯀꯧꯏ"꯫ ꯅꯣꯡꯗꯝꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯔꯝꯗꯤ ꯂꯂꯤꯇꯥꯕꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯃꯆꯥ ꯌꯥꯎꯖꯔꯝꯕ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯩꯈꯤꯗꯕ ꯀꯨꯏꯔꯕꯅꯤ꯫ ꯃꯍꯥꯛ ꯆꯤꯡꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯥ ꯇꯥꯅ "ꯌꯥꯔꯒꯗꯤ ꯏꯕꯨꯡꯉꯣ, ꯍꯌꯦꯡꯃꯛ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯨꯁꯤ꯫ ꯅꯪꯒꯤ ꯏꯃꯥꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯅꯤꯡꯕ ꯂꯩ"꯫ ꯅꯣꯡꯗꯝꯕ ꯌꯥꯝꯅꯗꯤ ꯉꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯃꯈꯥ ꯇꯥꯔꯨꯗꯅ "ꯐꯒꯅꯤ ꯅꯤꯡꯊꯧ, ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤ"꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯗꯝꯕ, ꯅꯤꯡꯊꯧ ꯑꯃꯗꯤ ꯅꯣꯡꯗꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯂꯂꯤꯇꯥꯕꯤꯗꯤ ꯃꯁꯥꯗꯨ ꯁꯣꯟꯕꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯂꯂꯤꯇꯥꯕꯤꯕꯨ ꯎꯕꯗ ꯃꯁꯥꯗꯨ ꯍꯥꯏꯊꯔꯛꯀꯦ ꯇꯧꯔꯛꯂꯝꯃꯤ꯫ ꯂꯂꯤꯇꯥꯕꯤꯁꯨ ꯃꯁꯥꯗꯨ ꯂꯦꯡꯂꯛꯇꯨꯅ ꯍꯧꯒꯠꯇꯨꯅ ꯋꯥ ꯉꯥꯡꯅꯤꯡꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯅꯣꯡꯗꯝꯕꯅ ꯃꯃꯥꯕꯨ ꯇꯞꯅ ꯍꯧꯒꯠꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯂꯂꯤꯇꯥꯕꯤ, ꯅꯪꯃꯛꯅ ꯑꯩꯕꯨ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯁꯤꯡꯅꯔꯝꯕ? ꯍꯥꯏꯌꯨ, ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ"꯫ ꯋꯥꯐꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯅꯣꯡꯗꯝꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯡꯉꯛꯉꯛꯏ꯫ ꯂꯂꯤꯇꯥꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯅ "ꯏꯅꯤꯡꯊꯧ, ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯐꯒꯅꯤ ꯈꯟꯗꯨꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ"꯫ ꯋꯥ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯊꯣꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯁꯨ ꯑꯄꯣꯛꯄꯤ ꯃꯃꯥꯃꯛ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯄꯨ ꯋꯥꯔꯧꯗꯕ ꯉꯝꯗ꯭ꯔꯦ꯫ ꯅꯣꯡꯗꯝꯕ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯦ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯪꯂꯨꯒꯅꯨ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯊꯤꯡꯂꯤꯕꯒꯤ ꯃꯔꯝ ꯑꯗꯨ꯫ ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ꯫ "ꯅꯪꯃꯛꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯥꯡꯍꯟꯅꯕ ꯁꯤꯟꯕ"꯫ ꯃꯦꯃꯤꯅ "ꯀꯔꯤꯅꯣ ꯏꯅꯤꯡꯊꯧꯅ ꯉꯁꯤ ꯎꯠꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯑꯩ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ"꯫ ꯂꯝꯖꯤꯡꯕꯅ "ꯅꯪꯅ ꯑꯩꯒꯤ ꯂꯟ ꯊꯨꯝ ꯈꯔ ꯑꯁꯤꯈꯛ ꯃꯤꯍꯧꯕꯒꯤꯗꯃꯛ ꯏꯆꯥ ꯅꯣꯡꯗꯝꯕꯕꯨ ꯃꯤꯔꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ"꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯦꯃꯤ ꯄꯨꯡꯉꯛꯉꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯁꯨ ꯀꯔꯤ ꯑꯃꯠꯇ ꯃꯃꯥꯒꯤ ꯃꯤꯠꯆꯪ ꯆꯪꯂꯨꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯂꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯀꯩꯁꯨꯝꯁꯪꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯧꯁꯥꯒꯨꯝ ꯂꯂꯤꯇꯥꯕꯤꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤ ꯑꯗꯨꯅ ꯃꯀꯣꯛ ꯆꯤꯡꯂꯒ ꯀꯣꯅꯨꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯤꯡꯈꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯃꯦꯃꯤꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯋꯥꯅ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯇꯦꯡꯊꯥꯀꯣꯜ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯂꯂꯤꯇꯥꯕꯤꯁꯨ ꯃꯆꯥ ꯑꯅꯤ ꯁꯨꯔꯕꯗ ꯍꯧꯖꯤꯛꯇꯤ ꯃꯇꯣꯜꯂꯣꯝꯅ ꯍꯤꯡꯖꯈꯤꯔꯝꯃꯤ꯫